Russia nuclear langidamak mising sem saan bagi thabak haukhre President Zelensky nuclear khulai sisinnarakpa yabagi phibam lakpadage Russian official sing na masagi khunai sem saan bagi thabak haukhre adubu makoina nuclear khulai sisinanaba thawrang di tawdri haina Ukraine gi President Volodymyr Zelensky na phongdokre Kipta laiba President gi office ta BBC gi interview amada Zelensky na Russia gi khunai sem saan ba haukhre Masi yamna khudong theningai nei haina phongdokhe Russia na nuclear khulai sisinanaba sem sabadi tawdre adubu makoina pau phaunabadi haure makoina khulai ase sisinagadra nathraga sisinaroidra haiba khangdre masigi maramda wangang ba phauba khudong theningai ni haina khalli haina Zelensky na haikhe nuclear khulai sisinarabade hanagi phibamda amuk halakpa ngamloi Russia gi itihas khakta natana makoi gi masat matausu hanagum oidaroi haibase makoina khangi haina Zelensky na haikhe interview adu da Zelensky na Russia gi mathakta mangjong na khut thauna ba wafam hogdoki haiba masu aran bani haina sengdokhe wafam adu lana artha handok panei lana handok laba matung da Russia na makoi gi kana ba mawong da sisina bani haina Zelensky na haikhe ngakthok hongna bagi dama kawgada bani haiba wafam adu attack tawbagi wafam natte sanction thamjin bagi matang dani haina Zelensky na sengdokhe Russia gi threat asi da khudakte action lokhatpa darkar oi maramde makoi gi threat asina prithibhi pumbada khudong theningai oi haina President Zelensky na haikhe Putin na nuclear khulai sisinabada akiba laite adubu mahakna kiribase mahaki mi singne makoi khakta na mahakpu mafam lokthokpa ngamgadaba nei mangondagi sakti lokthoklaga kanagumba mada piba ngamgadaba ni haina Zelensky na haikhe anauba khudhanbagi attack ta Ukraine na square kilometer 2,500 rom amukana loksil Ukraine President Ukraine gi President Volodymyr Zelensky na irai numita haikre haukiba thagi athengbadagi haukiba khudhan bagi attack amada Russia dage square kilometer 2,500 romge lam Ukraine forcing na amukana loksil sayol asi khakta da aikoi gi lanmi singna Luhansk region da settlement taruk yauna kungamapan namasung aikoi gi laibaki nongpokta square kilometer 7 ka humbudra ka taruke territory liberate tawkhre haina Zelensky na haikhe masigi attack operation ase haubadagi hanana punna ikoi gi lam square kilometer 2,230 kunthra ga mari amasung settlement marfu draga taruk liberate tawkhre haina social media da thadolokhiba mahake numit khudingi wangang ba aduda mahakna makha takhe Ukraine handak numit kharani sida awang nongpok thangba Kharkiv region da amasung khadasu Kherson manakta Russia ge Kurzi makada laiva city ama loksinanaba chauba ani suba langi khongjang ama changsen khe ahan ba khudhan bagi attack ta Russia gi lanmi singdage Ukraine forcing na square kilometer lising taruk amugana lokhi haina Zelensky na September mayai chalak bada hai khe marak sida Russia gi forcing na su makoi gi ahan ba khumang sauksin ba du phongdok laduna nongpok Ukraine gi Donetsk ta makoi na khongda pham phangle haina irai numita phongdok khre ngarang thangjagi ayu angan bada Moscow na annex toba Crimea ga mainland ga samnahan ba thong amada truck ama pokhai bada mi ahum sikre gari adugi mapu masak khangba ngamle haina Russia ge investigator sing na ngarang phongdokre makhoi adu pokhai khiba truck adugi manakta car amada passenger sing oiramgani haina Russia ge investigative committee na statement amada haikhe ising dagi nupi ama amasung nupa amagi haksang sing lokhatle makhoi gi masak khangba ngamna bohna ri haina statement amana haidi adubo ahum suba haksang adu marik sumba sing pidre pokhai bagi thokdok adu thangjagi ayuk angan bada thoki bane maduda land ani machet oina ningkhai khre haina authorities na haikhe Russia gi kha thangba Krasnodar region gi miyoi amana car adugi mapuni haina investigator sing na haikhe adubu makhoina maming pan khede aroi bada tabi ri bapum namakpu thagat chare